Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Mukhyamantri Nongthoman Biren hairi Manipurda nupi anida sathakiba thong adu sarkarna haksinna lawi Shiksha Mantri Thaunausam Basanta Kumar hairi Manipurda National Education Policy lising ani kun mapung phana sanahanbada bibak singna punna honaminabagi tangai phadabalai Tha ani helaklaba Manipurda thokliba kanglupki irang asina tourism industries da sound apan bathoklei Manipurda hojik thokliba tangdu leita da phibam masagi yenglaga zila gi district magistrate singna curfew thamjinba masung curfew komthokpagi thabak matamatam gi matung ina sathari amasung Manipurda hojik thokliba irang amasung atai hiram singda ngasi nini sanbu numita su sarang na bathokpadagi sangsad gi sabha animaki mifam nongmagi oini yaithokhi Mukhyamantri Nongthoman Biren hairi Manipurda nupi anida sathakiba thawong adu sarkarna haksinna lawi thawong adu bu yaningdeba phungdoktuna Imphal East ki luang sangbam makhal ikai community hall da pangthokiba mifam amata Sri Biren hai nupi angang da sathaba asiguma thawong asi matungda amuk thoktanaba makhoida yangaidaba miyeng yengdanaba makhoibu ikai khumnaba madi makhoigi punsida temsingnadaba haiba pandamda ngasi khongjang asi sathabani asigumba khongjang asi rise asige tongan ba mafam singda pangthoknari Mukhyamantri hai Nahan video viral lama warpa ekoi isan chesing khara lambi da bubo khotpa do madu yam sathi nai koina sinna lawi adu ngasi si madu gi against the state wide condemnation ama MLA ministers ku mayam punumaki kendra khudima ta koi tahon bani aram de amona sugumba isan nisa singi mayok ta nataba yangal miyeng yengdaba adu ga isan nisa sing piangang singbu kai khumnaba moi gi punsi da temsing na bidaba haiba pandam do dai koi state wide wena tobuni singbe su tawri ai gi kendra do su ai gi kendra gi praja mayam singa punna sugumba posi khamina hoba tungkoiner mirol gi damda dakar leira khalgala Raisa sida thokliba kanglupki irang asiga mari lenana tongan ba mafam singda kuki military singna basinga khul ngagliba volunteer singa nomai kamnabagi pausing phangli ngasi Imphal West jila gi manungsana leiba sengmai khul tamna singthaktagi bom kapsilakre hairi tungda military singna basing atuna manak nakpa sing sang paring singda khulai paiduna satpa ubadagi Santipur khungi khunja sing lajenakre Hauzik lanjanariba khunja khara Imphal East ki luang sangbam makha lekai da leiba panthoibi sanglenda sangjafam lauduna leiri Shiksha Mantri Thaunausam Basanta Kumar hairi Manipurda National Education Policy lising ani kun mapung phana sanahanbada tongan ba bibak singna punna honaminabagi tangai phatabalei Imphal ki Secretariat Conference Hall da ngasi pangthokpa State Task Force on National Education Policy 2020 gi ahumsuba mifamda Sri Basanta Kumar hai policy asi ningthina sanahanbada sarkar gi marilenaba bibhag singi official singna ningthina honagadabani makhoina pirakpa mot sing sarkarna tagani amasung thabak oina pangthoknaba honagani marilenaba singdasu policy asi akangnaba matamgi manungda pamliba pandamadu phangnaba honabada official singna akhanna thabak tawnaba mantrina appeal tawri Karam Shyam MLN hairi Manipur kannaba khongjangda thauna leina Songthoraklibi ima ibel singbu ikai khumnapam thui Manipur kannaba khongsangi sarugam oina thodang pangba satpada wangjingda laibuk thibu thodok amada laikhidrabi nupi ama amasung khamerloki thodokta asokapan nangkraba nupi tarukta selgi tengbang singye thobagi thoromda Sri Shamna hai Central Security Force singna lan khamba ngamlaktabadagi nupi singna Manipur kannaba khongsangda pak sanna saruk yarakpani Security Force singna khongjang sangsilibi ima ibel singbu tathi tawaina toroidabani Mangnai hauziki luraba tanpamasida lusing basing amadi CSO sing masoi tanabagi thawngna misam miyamda samamnaba ke athole maramaduna Manipur gi apunba saktam ngangminanaba amato oina punsinaduna thabak tongminabagi tangai fataba leire koi maibel singsina Manipur gi apunba saktam kannana bo honabada achoba daitama lauba loina na chai chu mayam si lanphamdagi karai de soigi dage kari thokadage moigi punsi kandaba yade Manipur gi chopun basaktam kandaba yade haidana yamna thauna phana tholaktana thengnari balanse masi malem gi mafam amatta ta thoktaba thawongni sumai maibel singi thauna akoi puning thawali aduga moigi mafam da tawbimal khangba utli Shiv Sena Manipur Pradesh na hairi Manipurda hojik tholiba kanglupki irang manba thong asi karamba mawangda loisin sige haibasi dol asina kumna khanari
Imphal ki Babuparada leiba dolgi office ta pangthokpa paugi mifam amada dolgi president Moirangthem Tombin hai Manipur ki wathokna maram oiduna sangsad ki sabha animaki mifam phamba yadana yeithokhi amaromda rajya ki wathok asigi matangda pradhan mantri na ngarang khaktamak video amagi matangda wafam khara phungtorakpa asi laibak thibani mangna hai nupi singda tawhidaba thabak tawkhiba du yaningde amadi senaba sing chairak pigadabani Maitai ebe jati se aikoi gi nupi da kwai da gi hana ijat toba isali si bu yamna nungsiba adugumba community nabaneba mioi kharana sigumba thabak sathaba se siba sena da akan mamong da condemn tawe batik sabu dandi pi heninge Manipur da thogli be rang asina maram oiduna lomi sinmi amadi nongmagi su nomduna chara tanjariba miyoi singda awaba piri Maramatuna, Kendra Madi Raja Sarkar Anina, Atuba Matam de Irang Asi Loshina Bohonabi Haina, Indian National Trade Union Congress Ki Sirolaman Hairi. Lubasina Makatana, Irang Asida, Nupi Sing da Salhaidaba, Lisa Satpagi Todok Tokpa, Asida, Noaita Bafumtoragli. Tabiri Bapa Wasi, Akas Bani, Imphal de Guinea. Tha ani helaglaba Manipur da thogliba Kanglop ki Irang Asina, tourism industries da sound apan bathogle. July tha asi mausana lam koibasing ukrul amasung kamjong jila da lagna bani. Adubu, kumsi sehigi oinadi haujik phawbada mapa leibag amasung leibag asigi lam koiba mioi amata latre. Masina hotel industries da sound apan bathogle. Paudam ama. June July asi mahasha waina ukhur ta tourist yam lakpa matam oyi kumsiti Manipur ki zila atai sing da tangtuli tapa thotok leiba ki zila anisita tourist lakpa thengnati sina ukhur ki hotel industry bu chui thina shokrba oyi hantak pangthokpa kamchong zila ke uyawan festival atu da shu mapanta ki visitors lakpa thengnati jehi khuting June da ukhur ta pangthokpa state level shirui lily festival kumsiti pangthokti visitors rishing waina shirui ching ka ba da shu kumsiti thengnati Hantaksi Shirui Chingta Horamon Lay Yangpa Matam Oyi, Oirashu visitors lakpa kaya thengnati. Irang asina directly affect taudaba Ukura Masung Kamchong Kumbazilla Ani Sidashu Munna Upa Haure, Harau Tayamba program kaya Paikat Natri. Akashvani Imphal ki Paukitamak Ukrutagi Soting Shimbe. Manipur da haujik thogliba tangdu leita da baphiba masigi yanglaga zila gi district magistrate singna curfew thamjenba masung curfew komthokpagi matam gi matungina sathari Imphal East amasung Imphal West ki oina hayeng ayuk pung 5 dagi numidang wairam pung 3 phawba curfew komthokani adomoina mag Imphal West ki oina tidim lambi gi kaisampat junction dagi ningthem kol phawbudi curfew komthokloi Kaksing zila gi oina serau natana hayeng ayuk pung 5 dagi numidang wairam pung 3 phawba curfew komthokani Bisnupur amasung Surasanpur Jila Singi Oina, Hayang Ayuk Pung Manga Dagi, Numidang Wairam Pung Manga Phawba Curfew Komthokani. Thobal Jila gi Oina, Hayang Ayuk Pung Manga Dagi, Numidang Wairam Pung 3 Phawba Curfew Komthokani. Kokomina Sinduna Imphal gi Khwaraman Kaithel da ngasi pangthokpa Ireiba ki damak kathokhraba athoba singda ikai khumnajaba madi miyam gi mifamna tongan ba warep tarani phoi lokhrei. Warep sing adu ke manungda Manipur da ain kaina sangsil aliba narco terrorist sing mapung phana thengnaba aikoi masel onsina duni yengthina ba tokpa Manipur da tokhaiba lengak semba yaroi haina sarkar da akan masa phu piba Manipur da NRC sanhan ba madi irang na maram oiduna lanjena rakpa miyam masa ge mayum da lehenaba sarkar da taksin bana sing ba yauri Manipur da hujik tholi be irang asigi marakta ngarang nupi ani khongkoi na bagi thodok adubu ngasi maikei kaya dagi yaring da ba phungdo naragli Raja sigi tampaki mafam kaya da ngasi nupi singna wakan mifam phamduna thodok adu kanna ninda tawri nupi khongkoi na bagi wathok asibu kanna yaning da phongtok aduna Republican Party of India athawalegi National Secretary Maheshwar Thonaujam na hai thawng asi miyoi bigi lisat ki wangmadani amasung mara leibasing ahak pasairak pigatabani Thawang adubu MLA Tongbram Robindro na yamna kanna yaning da phungtokre Imphal ngasi paumi singa unabada Sri Robindro na hai thawang asina zati asibu mimang thole amasung nupi singda piba ikai khumnaba do mangale Imphal gi sagon ban tera da Ideal Club tera na yumbu oiduna paswai kendra gi manung da leiba club amasung maira pai bi kunthra taruk na punna saru yaduna wakat mifam phamki mifam adu da saru yakhi bi nupi aman hai thodok asi Manipur gi oinadi laibak thibani asigumba thawang asi Manipur da mamang da amukta thokidriba thawangni nupi haiba kanglob asi ikai khumnana thamgadabani Pukning da tujung ningai oiraba nupi singbu otpi naibiba thodok asi akhoi gi thamoida aduki matik nungaijade we strongly condemn those culprit mara leiba taragadi mokhoi se capital punishment piba phauda du matik chai na khali
lamlai kaithel da su lamlai kendra ki miyam na punna tholktuna nupi sing da chathaki ba thawong sing adu yaning da ba phungdoktuna wakan mifam sathaki wakan mifam adu da saruk yakhi bi nupi amana hai tongan ba jati ore ba su nupi ani adu da chathaki ba thawong adu thamoi sokna pen da ba musung nungai da ba phawi thawong adu nupi khunai ki mayok da chathaba thawong ne madi senaba sing jairak pi ga tabani yelombi kan ba lupna sinduna kairak wabagai hiyanglam khoidum amasung sangmaijin gi nupi singna nupi da chathaki ba thong adubu yaning da ba phungdok to ngasi wabagai kaithel da wakan mipam sathaki loinana tongan ba dabi kaya taksinki nakal amorom da thodok adubu ithai khunau apun ba thorang lup amadi ithai wapokpi mahila mantolna nungai da ba phungdoragli thodok aduga mari lenana mandola sigi thomi thaunaujam tampak leimana hai Negi tang marida thokriba thodokse akhi am nuaigade duga masi ya lengak amadi Manipur lengak nga thataba tawriba miyoi singse moida matichaba tega moibu dandi ahakpa dibiyu mama ama oina khoisu saruk yaberi maiteng nupi ama oina khoi pasengna hairiba thodokse ikaiba phaujai Peace and Integrity Committee Kiamgai Scheduled Tribe Demand Committee Manipur All Manipur Ethnical Socio-Cultural Organization Masalaima Amasung Northeast People's Organization asu nupi anida sadaki ba thong adubu yaning da ba phungdorgli kumbi da su wakat mipam phamduna thawong adubu yaning da ba phungdokhi Lan Giming da nupi sing da sathaki ba kahen ba thong adu apun ba maira pai bi lup nongpok sengmai Northeastern Sporting Association nongpok sengmai khun committee lonena nongpok sengmai miyamna yaning da ba phungdorgli luba sina thadorak pa cherol ma dai thoki ba thodok asiga mari lenana singna ba miyoi sing loina phagani hairabadi numit adu da lakhiba miyoi lising taret hen ba adu loina mak phagadabani amadi masa masagi khul ngaksa na ba leni ba khunsa khuding maksu loina phabiro hairi Thodok adubu yaning da ba phungdok to ngasi sangmai kendra gi apunba mera pai bising dasu wakan mifam ma pangthokhi mifam aduna narco terrorism muthalu nupi singbu ikai khumno haibani singba play card kaya marum paikhi leiba wathok oikraba viral video aduga mari lenana ngarang thobal police na pharaba miyoi mari numit 18 ni police custody da remand lauthakre miyoi mari adu ngasi thobal JMIC da puthoklaba matung corner remand adu pikhibani People's Protection Committee Konthau Jamna Senduna Imphal Railway Station amadi masigi akoiba daleriba lamsing sangangai malom tobung khok yurembam sagol tongba salang leikai awang khuno khoyum sabal hawairau ahallu bamdiar amadi khabam bamdiar da Central Paramilitary Forcing thamdaba haina warem nakre Konthau Jam ima tamphal lairimi da pangthoke ba mifam amada haujik Manipur da wariba phibam masiga mari lenina wareba du lokhibani DM College of Teachers Education da B.Ed ki entrance test thagadaba candidate singi admit card hayeng pigani toramba adu tha asigi kunmari amadi kunmanga da oina piregani hairi Imphal East ki Modern College da B Bhog first semester da mingsanabagi form thaba haure mingsangadaba trade singdi physical education and sports nutrition ITs yoga and nature cure fashion designing food processing and quality management music tourism and hospitality management ni B Bhokta mingsaningba class 12 pass toraba mahiroi singna college asidagi form lauraga tha asigi kuthramatoi phawbada pisilakadabani masi modern college gi principal na thokpa cherolamada haibani nupi da sathaba crime sing thijanaba tonganba investigation unit ama hangdokadabani haina United NGOs Mission Manipur Women Committee na dabi tawri Imphal da leiba committee asigi office da pangthokpa pawgi mifam amada committee asigi convener mangsa tabam sobitan hai nupi singbu khongkoi nabagi thodok asi matau karam thokibanu haibadu independent commission amana thigarhanduna mara leiba sing serak pigadabani magna hai matam kuinedagi rise asida namsinduna leiriba nupi ki mathakda sathaba crime sing asisu thijanaba tonganba investigation unit ama athuba matamda hangdokadabani Akasbani Imphaldagi pau tabiri Manipur da hujik tholiba irang amasung atai hiram singda ngasi nini sanba numita su sarang na bathopadagi sangsad ki sabha animaki mifam nomagi oine ithokhi Lok Sabha ki mifam yeitholorba matung numit yungmuda phamba hek hobaga Congress DMK JDU Shiv Sena UBT amasung atai dol singna Manipur gi irang asigi matangda kholau ke amarum lauduna sabha gi mayai tamna sangsilakhi Makhoida Manipur gi wathok asigi matangda Pradhan Mantri na wafam phongdokadabani haiba dabi tawkhi BRS BSP Samajwadi Party amati atai dol sing sohogatuna kholau ke amarum laukhi aroibada maroiba pawmo Mukhyamantri Nongthoman Biren hairi Manipur da nupi anida sathaki bathong adu sarkar hakchina lawi Shiksha Mantri Thaunaujam Basantu Kumar hairi Manipur da National Education Policy lising ani kun mapung phana sanhanbada bibak singna punna honaminabagi tangai fadabalai
था अनि हेलक्लबा मणिपुर दा थोकलिबा कांगलोप की इरांग असिना टूरिज्म इंडस्ट्रीज दा चाउना अपन बथोकले मणिपुर दा हौजिक थोकलिबा तंगदु लेतादबा फिबम असिगी यंगलगा जिला की डिस्ट्रिक्ट मजिस्ट्रेटसिंगना कर्फ्यू थमजिनबा अमसुंग कर्फ्यू कोमथोकपगी थाबक मतम-मतमगी ओइना सथरी अमसुंग मणिपुर दा हौजिक थोकलिबा इरांग अमसुंग अतै हिरमसिंग दा ngasi निनि सनबा नुमिता सुचरांग बथोकपदगी संसद की सभा अनिमकी मिफम नोमगी ओइनी यथोखी पाउलोइजरे।